ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯈꯜꯂꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯈꯟꯒꯅꯤ ꯍꯥꯏꯕ ꯀꯥꯟꯗ Hello! Ngasigi video asi mayamda haidi chamamnaba leramba karamba cleanser laigani karamba cleanser sizinagani haiba chamamnaba leramba do khajiktang kokhanba ngamgadra haina khanjai aduna cleanser si kaino haibisi ahanbada khangminasi Cleanser haiba pot si karimta nate ekhoigi sengdoknaba sizinaba pot asibu ekhoina cleanser haina kawi ado cleanser je makhal mayam ama leigre fi subagi oiba yai yum sengdokpagi oiba yai floor sengdokpagi oiba yai makhal mayam leigre adu aina ngasi haijaga dawriba cleanser si adugumba cleanser do amata nate aduga ngasi gi asidi face cleanser ni haibadi ekhoigi mai gi skin gi damakta sarakpa cleanser duni aina haijaga dawriba si cleanser je makhal yam thokna lai ekhoigi kongon oina lakpa yawi adigi gel oina lakpa yawi cleanser makhal mayam ama leigre haitare magi form je makhal tongana sarakpa yawi aduna magi mathau zo tongan hale dumaina lakpa form sina face cleanser gi mathau je kemta nate ekhoigi skin da yauriba amot akai ukhun waifun maina napsal laga tu khongda leiba singa si sengdokna bagi damakta ekhoina cleanser si seasonabani cleanser sina mai taba matamda ekhoigi skin da sokhande ha yamna ekhoigi skin da mayak kanba oi handeba aduna ngasi gi video asida ai cleanser ani gi matang da panjage haiba cleanser ani si ai samangna try tawba cleanser ni aduga karamba skin da chanagani aduga matau karamna seasonagani haibdu ai chamlabna haijage Aigi ahanba cleanser sidi aigi skincare routine gi video da ina su uchagraba low pH good morning gel cleanser Cosrx Cos sina cosmetics haiba aduga RX sina prescription haibani Cosrx haiba brand asi yam nongna kui dana tholakhiba brand ni 2013 da tholakpa brand ni adu mase yamna popular oire mangonda tea tree adagi leaf oil yawbani na khajitang haidi essential oil gi manam do adumba fresh oiba manam khara diname ahanba da sigi cleanser gi maming mathak pai mathak da low pH haina yawrisi kaino hana khamina si pH haiba chemistry de seasonaba acidity aduga alkalinity gi magi scale dubuni aduga 7 sina mayai chapchana neutral oiga lei haina lawi aduga masing sine mikai acidic oiba heli aduga masing sine yamikai alkaline oiba ji heli maramaduna aikoi gi skin gi pH level asi 4.5 nina 5.5 pa bole aduna low pH oiga aikoi gi skin gi acidity level si dei chana ba hele habidi 4.5 to 5.5 sigi chance chawra panena moina hai low pH haibani na aikoi gi skin gi pH level na mana disturb tawroiba haidi acidity level do maintain tawrga leirane aduga magi texture si gel oi bani na aikoi gi skin da taiba madam da haibidi yam hena kongon thokpa cleanser du oide khara makhai di thoklei adubu atopa cleanser gi type da yam hena thokpadi oide si cleanser se taba madam da mai do khara kangbadi phawande mai se taba loir madum da ai oina jitang dry oile yam hena dry oibadi na te ko haidi uring gumba thungan ba mi gi damakta di yamna nungai si gi cleanser se ai gi skin jisu ngahakandana uring se adum macha amani adum thokalle maram aduna oily oiba haibidi thawr yamna thokanba adagi combination skin laibak naton sum khadang su mai da thawre thokanba especially summer da di chi cleanser si season ba nungai gani adubu dry skin gi damakta di ai recommend tawroi kaino da dry skin da di skin je khajitang hena dry oiba helhangani haina aina khalli si cleanser sina direct makeup kumba lawthokpa da di kaishu thoklakani na khande kaino da aina try tawjaba matam da di makeup phajana thoklak poide aduna sigi cleanser si seasonadringai gi mamang da oil based cleanser kumba ma seasonabi oil based cleanser si seasonaba taragdi ekoi gi makeup singa do ekoi gi skin sokhandabi da yamna gentle oina lawthokpa ngame makeup lawthokpa gi damakta di si cleanser si khaktang na mapung phade aduna oil based cleanser ma seasonabi da matung da sigi cleanser si seasonaba yai aduga magi maming da good morning gel cleanser hai se smaina ayukta seasonaba gi di yam nungai kai hino da ekoina nungdang da di sunscreen tai da banina ekoi gi skin care routine tawgiba mayam adu ekoi gi skin da loina anama chupsan gare skin de asingmadi dermatologist na ising achamba na mai ta su yai hana hai ado kanagumba na ising achamba khaktang na mai ta biraga su yai adu karigumba cleanser season biba targa di si cleanser si ayukta season bagi damakta di yamna nungai gani na khale aduga nungdang da haibadi ayuk nungdin da sunscreen tayura matung da di si ji khaktang na mai ta thokpadi tathokhaningde kaino da sunscreen da aikoi gi chemical yauriba haidi titanium dioxide adagi zinc dioxide yawbani na aikoi gi skin doida masi khajitang lawthokpada waiba aduna oil based cleanser gum ama season biraga
ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯀ꯭ꯂꯦꯟꯖꯔ ꯑꯁꯤ ꯅꯨꯡꯗꯥꯡꯗꯁꯨ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯁꯤ ꯀ꯭ꯔꯨꯑꯦꯜꯇꯤ ꯐ꯭ꯔꯤꯁꯨ ꯑꯣꯏ ꯃꯥꯒꯤ ꯁꯥꯏꯖꯁꯤꯅ 150 ml ꯅꯤ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯁꯤꯅ 850 rupees ꯁꯤꯒꯤ ꯀ꯭ꯂꯦꯟꯖꯔꯁꯤ ꯑꯩꯅ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯄꯥꯔꯒ ꯁꯤꯖꯤꯟꯅꯈꯤꯕ ꯃꯇꯝꯗ ꯊꯥ 4 ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯠꯂꯦ ꯁꯤꯒꯤ ꯀ꯭ꯂꯦꯟꯖꯔꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯏꯅ ꯈꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯣꯝꯒꯤ ꯃꯥꯏꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯈꯔ ꯄꯥꯛꯄꯗꯅ ꯈꯔ ꯌꯥꯝꯅ ꯆꯪꯖꯔꯖꯅꯤ ꯑꯗꯣ ꯈꯔ ꯄꯤꯛꯄꯗꯅ खरा यामदना चंगजरजनी अदुना एक्जेक्टली सी थाजिबाव चटकनी हाइबदि ngamde aduna somsomgi sizinabagi changju makha pole yam hena sizinadragasu yai sisima ai recommend tawjage Mathang asina Face Shop ki Rice Water Bright Cleanser. Face Shop haiba brand asi South Korea dagi horopani 1947 da Myeongdong haiba da store amakha khangaga ahamba oina launch tawgibani. Aduga 2009 da LG Household and Healthcare na mase laigibani. Adugi matungda mase subsidiary oina Face Shop si LG ki makha da laire 2010 January dagi. Face Shop haiba company sina makeup, skincare, hair products sigumba singse loina mak sai. Adu sisu yamna power company ni. Zik products gi matang da la ase. Sigi product asi Rice Water Bright Cleanser haibani sigi cleanser ji manam mamana me haidi khajitang yamna light oiba perfume gi mawngda manam mamana me aduga sigi cleanser si maming da ju haiba facial foam cleanser aduna ma se lakpa matam da haidi cream oina lae aduga mamonda titanium dioxide yawbani na magi cream gi machu si ngawna ui product se yam hena season adraga su kongwon yamna thoe ai gi oina di sigi cleanser si ju khajitang dry oi cosrx gi si ne hena dry oi hele aduna yamna oily oiba skin gi damakta di kanagani combination skin gi damakta summer da gani sigi cleanser se aduga ai dry skin da recommend tawzaroi yamna uring tunganba mi gi damakta su ai sigi cleanser se recommend tawzaroi kaino da skin da yam hena dry ohengani na khali sigi cleanser se ja rice extract yawbaina akhoi gi skin da overall haidi khajitang ngauthokhan ba hai tare ko khajitang brightness hai tare ngauthokhan ba na yam hena ngau khangadab do nate adu khanbi gano adumaina nate aduna skin da khajitang brighten ohenba da mating pangi magi pH level si kayam hena wangna yawi kayam nemna yawi habsi kemta mention dawdre aduna ai gi motadi mongonda pH level si yam hena concern oiramdaw mande oiba taragadi soidaramaki brand khudimak yam proud oina hai ekhoigi product asi low pH oi haigalli aduna uring thunganba mi gi damaktadi ai recommend tawjaningde aduga ma si makeup lokthokpadadi yam hena lokthokpa budina te haidi mana oil based cleanser gi mahut silanbadi yaroi adubu khara makhaidi adum lokthoe sigi cleanser gi mathausi anambana skin da khajitang ngauhannabagi damaktane aduga mongonda acne target tawba adagi pH aduga magi matangda kemta yaude kanaguma mioi oily skin yamna oiganba aduga skin problem di laitaba aduga khajitang skin da mangalama lakhaningba taragadi sigi cleanser je siznabiba yagani aduga magi size si 150 ml ni price na 650 le ayung nungdang parga siznaba matamda tha taru mukti chatpa male sigi cleanser ai chap chama haiba ngamje kaure ado cream oina su lakpani na kongwon yam thoeba aduna yam hena skin da siznabagi darka laiteba khar khak adum metlaga siznabada adum kongwon mayam thokleba sisi mai haizage loisalakpada ani sigi manungda ama khallo haiba taragadi karma khandini haiba kanda sije kai maram gino haiba kanda sije khanbagi engoda maram khar lei first of all magi low pH haiba si yamna maru oi skin da ekhoi skin je pH balance maintain tawrga leine bagi honabada low pH oi base yamna kanai aduna sigi maram ama leire ani subada masi acne prone skin gi damakta yamna nungai haitare aduna aigi skin gi damakta di hagi ai combination jo oi duga acne prone su oi habadi sensitive su oi sigi cleanser se phatte haiba nate sigi cleanser se yam phai nungai adugo aigi target di aigi skin je healthy oina leina bani aduna ai sigi khanjabani adu kanagumana songi target si haibidi kirang ngauthokpa pamba brightening pamba aduga yam hena uringi problem laitaba oiragadi sigi cleanser se adum sizinaba yai aduga yam maru oiba amasu cleanser haibisi mai tanabani haibidi ekhoigi skin da yam kuina laiteba aduna yam hena mana ekhoigi skin da yamna kanaba pigani haibisi khanbiganu haibidi samna haibada mongonda brightening yawi aduna ekhoigi skin de hekta ngauthoni haibisi khanbiganu mongonda yauriba si ekhoigi cleanser oina haktang mai tabada sizinabani aduna ekhoigi skin da yam hena mana chupsan laga skin da kanaba pibagi matam do leite chije ningsing biu matang sidaisa aina cleanser ani compare tawjaba loijare sigumba video sing asi makha tana yengning ba targadi comments of video karamba makhal ki products aduga karamba company sigumba compare tawba yengningi haibado mayam na haibiro aduga like yamna yamba comments to hana ai at the focus or the video semna ba hona jarke makha taba ai gi anaw video lakpada yengnabagi damakta ai channel da subscribe tawbiu aduga bell icon adu nambiu adu oiba targadi ai gi video anaw thagalakpa matamda khudakta adomda notification ama fangbigani aduga video asibu yengbada nungai biragadi like ama su tawbiu thank you so much for today bye bye